ICL Technology Samadi Manipur State Leingak Memorandum of Understanding ama Piragani Pakalaliba Thorangasi IT Industry da Mathau Tariba Haitoi Singdoreba Human Resource Award Pasingasi Menkat Pangamnaba Pandam da Pakalakani Hairi Masigidamak Manipur Leingak Makada Ladiba Department of Information Technology na ICL Technologies ka Kusumnaraga Tech V High Nimington program ama Pakala Hairi Masida Class 12 pass Toraba Maheiroi Singbu Chahi Amagi training Pigadori Training asi hek loibaga ICL Technologies da thabak pibata natana thabak tongan be University singi makhada mahai tamba yabe kudong chaba su pigadori ICL gi Vice President Subramaniga TOMTV ga khanana unaba amada status gi oina ahan ba lakwa Maheiroi chamanga da ahen ba kudong chaba pigane masagi damak Maheiroi singna mahai tamba da achangba senfam gi cha da yankhai Manipur Leingak nu puthokani Maheiroi singna apply toba matamda class 12 ke examination gi mark cha da humpu da gi ta da boy gedabani maroina mathematics samadi business mathematics da su cha da humpu fangadabani hairi bachahi amagi oigadoriba course asi online amadi offline da mahai tambigani tha taru ki oiba hanba course mai pakba singda stipend oina tha amada lupa lising tara pigani admission ki process asi 24/7 oigani interview mai paklaba Maheiroi singna mahai tamada kudong chana na ba company gi mai digi laptop amasu pigani admission tawduna mahai tamkhraba Maheiroi singna chahi amagi course mai pakna loisin baga ICL gi tongan ba campus singda thabak pigani thabak hek changbaga chahi amada lupa lakh amaga lising khumudra dagina lakh ani gi lising kun fawba fangbagi kudong chaba pigadori course asi mai pakna loisin ba ngamdaba haiba leheloi karigumba pass tawdrabadi Maheiroi singna course adu tambada changkiba senpam pumna company gi mai digi handokani hairi